Tourist Guide Sing Training Pibagi Tharamangasi, Tourism Department Parliamentary Secretary M. Prithvi Rasna, Classic Hotel da Haudokre. Manipur Tourism Forum Sindhu Haudokiba, Tharamaduda, Tourism Department ki Director, Rishikesh, Commissioner Rajesh Kumar Amasung, Forum gi Dr. W. Susaruyaki. Mapalam de Lakpa, Tourist Sing Mapungfana, Guide Pinana Training Asi, Pangtopani Haina, Dr. W. Amasung, Rishikesh na Fongdoki. Manipur Sangai Festival da Lakadoriba, Tourist Sing da, Hospitality Amasung, Vyavahar Laina, Luina Basangi, Manipurasi, Tourism Sector da, Potential Labelam Oibana, Infrastructure Fakana Bakongtang, Local Haina, Fongdonaki, Tourism the Impam Oiraga Pangtopa, Photo Competition da, Makumatang Tarabasinda, Manambatum Singsu, Yantoki. Yong na sekpada sahi mamakai da ngai ribi nipi masama sire thaudok asi thangmaiban naikang lon khunda thokibani laikidrabi nipi masa asigi mama ajana bomaina masanupi adu primary health center da polio hidak pithaklaga poraga mayam da halakhi yumgi staircase amada angang adu poraga lepningai da yumgi nakal da hauba upami amadagi yong ama songthaktuna angang adugi koki sarukta chikpada kodakta angang adu laikidabani hairi yong adu miyam na hatkre laikai adu leiba nobin rai koba mioi amana yong adu puratlaga yumda punana thamlamani ngase ayuk yong adu nanthokuna senkibadagi tiba khangdana lerakpani hairi lamdam asita thokliba nomai kapnabani haiba thaudok kaya dagi lukhra oyonabi kayana hingnanaba lanfamda awaba kaya mayuknari sarkar gi maikai dagi tengbang fangnabagi khudong sabasing laitabana masa masusing semangamdaba yaunare hiramasigi matangda aihoi pawmigi akanaba report ama ayhaki puroiba surrender ni khutthongnabani haiba thodok amada lekhidabani mapa masak khangaudraba ichanupina mapa kadai de chatkhre haina hanglakpada karamna pakom pigini haibisini khwaidi wariba wafam asimak mapuroiba leitraba masa ohumgalenna hingnabagi lanpamda achu polum puri bilatana thamoisingna phongdorakpani wahengmam lata yuremam awanglaikai de leiba baijam rajenga yumban minaduna machanapa ani amadi machanpi ama phangzaki rajen hana lalolup amada yarum labasu surrender tawdun leiro matung yumbal lambida laktuna afang thabak suduna hingjaba mioi amani mapuroiba leikhidrabal tana hingbagi lambida karamna lanthengnebagi habi matangda ISTV News na yurembamda leiba latagi yumda tatuna hakthengna wari shanaki latana phongdorakpada maki mapuroiba rajen hokiba sahi 2006 ki October 8 da yumdagi salam khulda hausi kak bachat khibadagi October 13 da kha sanjenbamda state force ka khutthongnamani haiba thodo amada leikhidabani mapuroiba leikhidra matungdadi khunai gi mino lana yengbiba miyeng amadi sel thumgi awaba kyana maki polum oiki mapuroiba leikhidra matamda tha torklum tangai ribi masanapi ngasidi mapung mari pharaktuna chai tare lop sumjilakle adubu hojik fawba mapa leitre heba khangdri macanapi na mapa kadai de chatkibagi haina hanglakpada pakhumpi na honabada awaba polum puri ichanupi atomidi tasina da mapa leite heba che khangthi chisu mina ga wari sara kanda hapen jenga ga baba kai ki khorke heba simadi mahang hedo ai khalle di kamaina man ya tara kanda sai hangbu ba kunje kamaina ma yekchna pi do no ai khalle ba hingnaba honabada yurimamda leiba rose garden mamangda pandukana mafamduna macha sing chaungnaba yokli masida natana afang afam thabak suri maral leiba mi amabu hekta hatopiba thong asi yaningde ainjuiba thabak sing lokhotuna wail sangda wen biba pami lamdam sida makha tana lukhrabi lehening de haibase latagi apambani aina pamidi mi je hatpagi muhutta khoi wayan sangna leiri dana ko sidai hida magi thamdo padandi do phangalaga babo lana chaluriba lambido chunthokpiraga hingbagi matamduma pibiraga macha machu yokpagi khudong chabaduma pibiba aina pambasi adu moina hatok pigre hatokhiba madi phare amunumda haraga adu hingauriba magi macha lehoriba ayonda yengba samasne yengba miyengidi yamna khangmade wabaniba adu khangena khangbai wani awabadi sadama am khaileitana leiba aloba yor mamyo sing leikhidra matungda mokhogi lehoriba imung manung amadi macha masusing hingnabagi lambida mateng pangbide thogdo amada leikhidra myo natraga sarkar gi service to bo myo oirabadi mateng pi mapureiba leitra matungda macha sing chauna honabada awaba kya thengnariba asidi kanana su mateng pangbide mateng kharado su pahani habase atada fauri sarkar na khoi ha na hor yawgre harga di khoi gi khudong chabji kai phangan diba
Bicham Barja Halaga di Taba Mabi, Kudong Java Mayam Pieva, Inform Chapamagi, Kudong Java Ampi Ado, I coin a haron yaw, re high report lehoba, Kogi, the Kagan P. Matin Karapi, charging you for the Matin Pashasangi. Mapuru Peletraba, Machanupa, Ani Amadi Masanapi, Amagi Asada, Hinduna, Samas Gimino, Basakia, Kanu Lady Villatana, Pamzeri Badi, Maraleva Sing Matikaba Cherak Piduna. Ain gave a towel okatpa, Luna Sakana Sumakubu, me and Zambi Hivasini. Navakumar Luna, Jitningomba, ISTV News, Urembam. Manipur Engineering Department Singda Tabak Tauriba Waksar Singbu Manipur Sarkana Namtaduna Tambiri Haina All Manipur Engineering Department Union Council Hairi Maram Sadan Sinmi Singbu Awabmai Unahale Shinmi Singbu Manabami and the Young Buhairi Kawa Police Station in Nakan Laiba, Kawa Lairembi, Irema Imagi, Akoiba the Kaba Sambal, Sakang the Bamusina, to the Pagaluna, Lai Pambikaya, Fuktatuna Mangalamle, Tawong Adubu, Kawa Assembly Development Committee na Yandeba Fongdokre, Lai Sangasiki Manak Laiba, Miami Poloi Famgi, Yot Kayasu, Kaktuna Pukre Hairi. Akoin holes have the condemned to Ruba Tingubaduda, Akoi Singna Dabangam de Haitare. Ado moy holes have we command option, Kayam Toxel Gaikanda, Mona Sil Saramagi, ISTV, Aina. Copy, going as if Pongo Seriba Posi, Masi Tawigriba, Hat, Wakan Kanda, Udana, Tawigriba Missina, Matunga Mukta Virtanaba, Atunga Kanayama Kandaraga, I coin a Tanjaleba Kondang, support of Vinaba, ISTV Canada, Quena, Asikan. Yai School Lamasung, Kai Samtong, Elamam Lekai, Anigimiam Namaru Uiba, Satoxa Centauriba, Suspension Breeze Asigi, Pibam Patabana, Kodong Tibato Kadrahaina, Nak Yata, Lady Musingna, Mi Pipe of Hounere, My Never Singna, Atabamatam the Hide Tonasi, repairing Towinaba, Apple Tauragli. SJSRY Scheme Singa Program Kayagi Makada, What Development Committee Singna, Kaditaudang Logan Habimatanga, Awareness Ama, Nasi, Singmerong the Laiba, Sinam Siama Debi, Town Hall the Pangtokre. One number continuous in the Pangtokiba, Torum Aduda, IMC Vice Chairperson Tamaljau Famai, Councillor M. Mazako Namasung, ICM Siamin Oramba, Case Board, Kesuna Simami Kayana Saruyaki, Wangang Kibasing na Fono Kibada, Wat Kumapan Laiba, Councillor Sing the Piriba Saktung Sapmane, Area Sabu Watsing the Hena Kodong Saba Pina Bataknagani Haiba, Wafam Sing Fongdonaki, Resource Person Oina, IMC. Dr. Arun Kanta Koizamna, Environment, Health Amasung, Sanitation Hibasi Wanganki, Project Officer Sadamasung Mudagi Y Sunilna, Role of SJSRY Scheme Matanga Wanganki. Handak Fishes Department na Namagitang Tarabi the Pangtokiba, Hafta Kazibunda, Pangtokiba, Fish Pier Kam, Fish Crop Competition da, DFO Bisnupurna, Nga Kezi, Lising Mari, Sanipan Contranitoi, Potoktuna, Kwaideki Yamna Potopangam Oikre, Tamfaki when a Bisnobu district na Nga Kezi, Lising Mapanga Sanipan of Matu Potoktuna, Kwaideki Yamna, Ngayana Potoba district Oikre, Amadi, Pengma Masungaton Potokpada, Esur Sandra, Hyang Tang Amadi, Kumbidagi, KS Tikian Oikre.